ꯑꯗꯨ ꯀꯩꯅꯣꯝꯗꯤ ꯂꯧꯕꯤꯕ ꯐꯩꯗꯅ ꯀꯣꯟꯅ ꯊꯣꯛꯂꯛꯑꯁꯤ ꯃꯣꯏ ꯕꯣꯔꯥ ꯇꯣꯔꯥ ꯍꯧꯔꯤ ꯀꯣꯟ ꯕꯣꯔꯥ ꯆꯥꯗꯦ ꯀꯔꯤ ꯀꯔꯤ ꯕꯣꯔꯥ ꯄꯤꯖꯅ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯗꯅ ꯇꯣꯂꯣꯞ ꯈꯨꯟꯕ ꯌꯥꯎꯔꯤ ꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯕꯣꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯝꯕꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃ ꯂꯩ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯑꯗꯨꯗ ꯂꯥꯛꯏꯃꯤ ꯁꯤ ꯅꯖꯥꯔꯥꯁꯤ ꯌꯥꯝ ꯐꯖꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯑꯩꯒꯤꯁꯨ ꯉꯥꯡꯗꯦ ꯁꯤ ꯎ ꯄꯥꯝꯕꯤꯁꯤ ꯌꯥꯝ ꯐꯖꯩ ꯁꯤ ꯃꯐꯝꯁꯤ ꯐꯖꯗꯤ ꯐꯖꯩ ꯁꯤꯗ ꯍꯩꯀ꯭ꯔꯨꯒ ꯂꯩꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯕꯣꯛ ꯆꯠꯐꯝꯅꯤ ꯍꯣꯁꯄꯤꯇꯥꯜ ꯂꯝꯗ ꯃꯤ ꯊꯣꯛꯅꯔꯛꯏ ꯃꯍꯤ ꯕꯖꯥꯔꯅꯤ ꯁꯣꯅꯥꯔꯤ ꯁꯤ ꯁꯣꯅꯥ ꯃꯐꯝꯅꯤ ꯃꯐꯝꯕꯨꯗꯤ ꯌꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯈꯜꯂꯨꯔꯦ ꯃꯅꯨꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨ ꯃꯅꯨꯡꯗꯤ ꯅꯝꯗ꯭ꯔꯦ ꯁꯤ ꯃꯅꯨꯡꯗꯁꯨ ꯆꯥꯎꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯃꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯁꯤꯒꯤ ꯃꯐꯝꯁꯤꯅꯤ ꯑꯗꯨ ꯁꯤ ꯃꯅꯨꯡ ꯁꯣꯝꯗꯅꯤ ꯑꯩꯒꯤ ꯏꯅꯥꯎꯗꯨ ꯆꯪꯈ꯭ꯔꯤꯗꯨ ꯍꯧꯖꯤꯛ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯔ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯁ꯭ꯋꯥꯏꯁꯦ ꯌꯦꯡꯉꯨꯗꯣ ꯁꯤ ꯃꯐꯝꯕꯨꯗꯤ ꯐꯖꯩ ꯏꯪꯉꯤ ꯃꯤꯗꯤ ꯂꯩꯇꯦ ꯑꯃꯐꯥꯎ ꯃꯐꯝꯁꯤ ꯏꯆꯤꯛ ꯆꯤꯛꯏ ꯀꯔꯥꯏꯗ ꯆꯪꯈ꯭ꯔꯃꯣ ꯑꯃꯗꯣ ꯑꯩꯕꯨ ꯊꯝꯃꯝꯃꯒ ꯅꯣꯔꯁꯥ ꯀꯔꯣꯝꯗꯅꯣ ꯍꯣꯏ ꯏꯅꯦ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅ ꯇꯨꯝꯅꯔꯤ ꯁꯤ ꯔꯨꯝꯁꯤꯗꯅꯤ ꯁꯤ ꯔꯨꯝꯁꯤꯗ ꯑꯗꯨ ꯑꯩ ꯆꯪꯗ꯭ꯔꯦ ꯀꯣꯟꯅ ꯆꯪꯒꯦ ꯑꯩꯈꯣꯏ ꯑꯉꯥꯡꯗꯨꯅ ꯍꯧꯗꯣꯛꯏ ꯁꯤ ꯃꯅꯤꯡꯒꯁꯤ ꯌꯥꯝ ꯐꯖꯩ ꯁꯥꯊꯤꯅ ꯁꯥꯏꯌꯦ ꯉꯁꯤꯁꯤ ꯍꯨꯃꯥꯡ ꯀꯥꯡꯉꯦ ꯌꯥꯝꯅ ꯁꯥꯕꯅ ꯂꯣꯏꯔꯦ ꯅꯣꯡ ꯇꯥꯕꯅ ꯐꯕ꯭ꯔꯥ ꯁꯥꯕꯅ ꯐꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯁꯥꯕꯒꯤ ꯆꯥꯡꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯨꯝꯗꯔꯤꯕꯅꯤꯅ ꯑꯩ ꯏꯅꯥꯎꯁꯤ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯄꯗꯤ ꯅꯥꯕ ꯌꯦꯛꯄꯁꯤꯗꯤ ꯍꯣꯏ ꯑꯂꯥꯏ ꯈꯨꯔꯨꯝꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯁꯨ ꯂꯣꯏꯅꯁꯨ ꯑꯣꯏꯔꯤꯗꯨꯅꯤ ꯅꯥꯕꯤꯗꯕ ꯍꯥꯏꯁꯤꯅꯤ ꯑꯜꯂꯥꯗ ꯗꯨꯋꯥ ꯇꯧꯕ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯆꯥꯎꯕꯗꯤ ꯑꯗꯨ ꯁꯤꯗ ꯃꯣꯏ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯒ ꯁꯤ ꯊꯝꯃꯝꯃꯣ ꯃꯥꯜꯂꯦ ꯁꯤ ꯔꯨꯝ ꯃꯌꯥꯝꯁꯦ ꯁꯤ ꯑꯥꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯁꯣꯝ ꯃꯅꯨꯡꯗ ꯂꯩ ꯑꯩ ꯀꯣꯟꯅ ꯆꯪꯒꯦ ꯑꯗꯨ ꯎꯍꯜꯂꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ